ngasi akhoi na lejagadarobe wari asida maru oina yauriba school si tasengna khwaidagi tamnaba school singi manungda ama oi nungaina lairik tambani maru mapang singa unarani haidana harauna chatluni adubu karamba matamda karamba tanjada nasa khangdana kanagumba amana kocha chattuna lairi haiba nasana khangjaroidaba adugumna mfamni maru oina hariba school sida kari thoki karamba situation da lei khangdaba satra satridi mafam aduda changbada kodong thiningai oi haiba khangjagadaba nate ngasigi wari sida masigi school si kamaina khwaidagi tamnaba school ama oirakibano maki manungi oiba itihas na karino karamba miyamna khangdaba wari leibage background story na karino haibadu ngasigi wari sida khara makhaidi khaminase lob haba yengbi habase haijage school du nupi tamba school nate boys school amani mayamna hainabadasu school si 1979 swaida saba school ni hairi masina takpadi yamna liraba school amani takpani school ama ojaragasu mafamduda ahingi matamda changbadi athingba thame illegal oi haibatar sanguragadi school gi maikaidagi case phawba thangalakani hairibani ngasidagina chahi kayagi mamangda school si marakta thodok kaya ama thengnaba yawkhrabani changuba mioi singna karingumba amadi aduma mayoknaraga thoglai adusu athengba matamda changlabadi asumnaba tahaidaba uhaidaba thodok mayamsi thokadoribani aduna school dugi staff amadi atopa members sing habatare punduna khanaraba matungdadi nungthang athengbada ahingda habatare mi changba thingani haibagi decisions lawkhibani kaigino haidi mafam maduda thoganingdaba thodok mayam ama thokpagi maramna makhoi school dugi yengaga amadi changi haina khaliba miyoi singi khalaga adugumba ware ama lawkhibani strict rule ama thamhaudrabadi kona thangda habatare kona khudong thiba nangba yana laini aduna makhoina decision du lawraga thamkibani 2001 da ras kauba watchman ama mahakna school sida changlaki mahakna changakba tha ama mukta ngairingai matamni mahaki thabaksi school dubu yengsanba mi amana school dugi maramda khangdaba singbu takpiba guide tawbiba adugumba oigadoini school matam loirga kari award pale hori habana chingba mateng pangbsina magi mathawni magi thabaksa tasengna ayuktagi tawbaduna school matam loira phawbada lepteb loinana mahakti anobasu oire mafamdugi matangda mamangda kari thoki haiba amata khangbanati mangonda kaimta knowledge leite haiba tare school du da lairadana mahakti mafam aduda anoba misaksu amani anobani haiba tare nongmaso mahakna magi Kevin da potharinge bel kingakba makol taki angang macha khaigi nganna suti thazaragasu pung tarani thoigumba achochoba class kiri akhoi pung manga makhai adwaidaga school jis thaduini school je loisal haiba tare ko aduga mu pung ama muk leraga pung taruk makhai adwaida lairiba oja sing makhoi mathau sing loina loisalamlaga mayum mayumda amuk loina hana khidoini makhoi loina hana khraba matungda haiba tare mahak thogle magi thabak toba ahan bada magi flow du yengsilam kana kana lehori kana gi mapot masai hundo omba pen nung thong naw solon ba tawri bathroom da changaga tap thadok pra haibasu loina yengsile aidi mahakna school du da loina yengsin bagi mathau tawrabanina mahakna hek soibada mahak wathi chagadoribni aduduna mahakna loina yengsin makhada loina round chattuna yengsiluraga amu first floor da kakhalai madudagi adum masada kaino ma phawba hawkhriba madi mahak masana su khangini chawkhraba school campus aduda matondani kon leiribase haidan adu mamangda mahakna phawkhidriba amagumna phawgumna tawri heba tare check sum tawraga lakpada room amadagi fan on tawraga thambagi makolsu mana tarakhibni changduna yengbada tasengna fan du on tawraga leiramki changjanduna off tawrure fan do aduga thoage haidana on thoklakpada heba tare mahakna haifet ubagumna su tawki karinu urido mahakna angang amana nuaga mangonda lakna bagumna satchen kibdo masak udragasu sahumni phangi baman mikuptuda mangonda pharonga dabase karinu ahan basu laksaba oibini ado mahaki ba phawdi adugi mahutta khandoki pochai ta hawdana la ija la haidan natragana thokpham khangdadana ka ngawnoraga lairibra haidan ras angang dugi matung ina chelai adabu amuksu angang do ani suba flow da chankhat kiba uki masaktu fazana uba nattiba chen ki habadu khakni mana uris kari angang no ni su khalle muthong cha khidri da ko haidan masu ani su flow da ka khalaki khara makhong thangat ba hoga laptak na angang do
ꯀꯞꯄꯒꯤ ꯃꯈꯣꯜꯗ ꯇꯥꯔꯛꯈꯤ ꯑꯉꯥꯡꯗꯣ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯗꯣ ꯑꯣꯏꯔꯝꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯈꯪꯗꯦꯕ ꯃꯇꯧꯗꯨꯗ ꯔꯥꯖꯁꯨ ꯂꯥꯎꯈꯤꯕ ꯀꯅꯥꯅꯣ ꯂꯩꯔꯤꯗꯣ ꯅꯪꯅ ꯑꯩꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯑꯣ ꯑꯩ ꯌꯨꯝꯗ ꯊꯤꯟꯕꯤꯒꯦꯅ ꯍꯥꯏꯌꯦꯕ ꯃꯥꯁꯨ ꯋꯥꯈꯜ ꯇꯥꯖꯕꯗꯤ ꯅꯠꯇꯦꯀꯣ ꯃꯥꯒꯤ ꯃꯤꯠꯅꯕꯨ ꯎꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯁꯦꯡꯕꯒꯤ ꯀꯞꯄꯤꯔꯥ ꯑꯉꯥꯡꯁꯤꯕꯨ ꯍꯥꯏꯗꯅ ꯃꯥ ꯈꯜꯂꯦꯕ ꯑꯃꯨꯛ ꯇꯥꯟꯖꯥꯗꯨꯗ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯒꯤ ꯃꯤ ꯑꯃꯅ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯔꯛꯈꯤ ꯃꯥꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯍꯥꯏꯕ ꯇꯥꯔꯦ ꯔꯥꯖ ꯍꯥꯏꯅ ꯑꯃꯨꯛꯁꯨ ꯃꯥ ꯃꯈꯥꯗ ꯀꯨꯝꯊꯔꯛꯑꯦ ꯃꯤꯁꯛꯇꯨ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯃꯒꯤ ꯋꯥꯠꯆꯃꯦꯟ ꯑꯣꯏꯔꯒ ꯂꯩꯔꯝꯃꯦꯕ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯒ ꯂꯩꯔꯨꯔꯦ ꯃꯥꯁꯨ ꯑꯗꯨꯝꯅ ꯇꯧꯕꯗꯨ ꯄꯨꯡ 6:30ꯃꯨꯛ ꯈꯔ ꯍꯦꯜꯂꯕ ꯃꯇꯝꯗꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯔꯤ ꯇꯧꯈꯤ ꯍꯥꯏꯕ ꯉꯥꯏꯍꯥꯛꯁꯨ ꯔꯥꯖ ꯀꯥꯎꯔꯨꯔꯦꯕ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯐꯅꯌꯥꯝꯗꯤ ꯍꯧꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯊꯦꯡꯉꯦ ꯄꯨꯡ 11:30ꯃꯨꯛ ꯇꯥꯕ ꯃꯇꯝꯅꯤ ꯃꯍꯥꯛ ꯇꯨꯝꯕ ꯆꯪꯉꯒꯦ ꯇꯧꯕ ꯃꯇꯝꯗꯨ ꯑꯣꯏꯒꯗꯣꯏꯅꯦꯕ ꯑꯗꯨꯗꯩꯗꯤ ꯃꯥꯁꯦ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯉꯦ ꯃꯊꯛꯇ ꯑꯉꯥꯡ ꯑꯃ ꯂꯩꯍꯧꯕꯅꯤ ꯍꯥꯏꯕ ꯂꯩꯕꯨ ꯂꯩꯔꯁꯨ ꯍꯥꯏꯗꯤ ꯂꯩꯕꯨ ꯂꯩꯇ꯭ꯔꯒꯁꯨ ꯇꯁꯦꯡꯅ ꯂꯩꯔꯝꯕ ꯊꯣꯛꯑꯒꯗꯤ ꯀꯃꯥꯏꯅ ꯑꯉꯥꯡꯗꯨꯕꯨ ꯃꯇꯣꯟꯗ ꯃꯊꯛꯇ ꯂꯩꯍꯜꯍꯧꯒꯅꯤ ꯑꯗꯨꯝꯅ ꯃꯍꯥꯛꯅ ꯈꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡꯗꯨꯗ ꯈꯨꯗꯣꯡꯊꯤꯕ ꯅꯪꯒꯅꯤ ꯍꯥꯏꯕꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯥꯕꯨ ꯁꯣꯏꯗꯅ ꯊꯕꯛꯇꯒꯤ ꯂꯧꯊꯣꯛꯄꯤꯔꯅꯤ ꯍꯥꯏꯕꯁꯤ ꯃꯥ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯥꯏꯗꯅ ꯄꯥꯈꯠꯇꯅ ꯍꯥꯏꯇꯥꯔꯦꯀꯣ ꯃꯍꯥꯛ ꯌꯥꯝ ꯊꯨꯅ ꯔꯦꯟꯇꯨꯒꯤ ꯁꯣꯗꯨ ꯄꯨꯔꯒ ꯃꯍꯥꯛ ꯊꯣꯛꯂꯛꯈꯤ ꯑꯗꯨꯒ ꯁ꯭ꯀꯨꯜꯒꯤ ꯃꯦꯟ ꯒꯦꯠꯇꯨ ꯍꯥꯡꯗꯣꯛꯏ ꯆꯦꯜꯂꯒ ꯃꯅꯨꯡꯗ ꯆꯪꯈꯤ ꯑꯉꯥꯡꯗꯨ ꯀꯧꯗꯅ ꯀꯅꯥ ꯂꯩꯒꯦ ꯃꯤ ꯂꯩꯕ꯭ꯔꯣ ꯃꯤ ꯂꯩꯔꯒꯗꯤ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗꯅ ꯃꯇꯦꯡ ꯄꯥꯡꯅꯕ ꯂꯥꯛꯏꯅꯤ ꯍꯥꯏꯗꯅ ꯀꯧꯔꯒ ꯒ꯭ꯔꯥꯎꯟ ꯐ꯭ꯂꯣꯔꯗꯨꯗ ꯂꯣꯏꯅ ꯆꯠꯇꯨꯅ ꯊꯤꯔꯦ ꯃꯍꯥꯛꯅ ꯐꯅꯌꯥꯝꯅ ꯊꯤꯖꯕ ꯇꯥꯔꯒꯁꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ ꯄꯨꯡꯆꯤꯛꯅꯤ ꯆꯤꯛꯏꯁꯤ ꯑꯃꯨꯛꯁꯨ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯗꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯕ ꯎꯗꯦ ꯉꯁꯥꯏ ꯐꯥꯔꯁꯠ ꯐ꯭ꯂꯣꯔꯗ ꯆꯦꯟꯈꯠꯈꯤꯕ ꯁꯦꯀꯦꯟ ꯐ꯭ꯂꯣꯔ ꯆꯦꯟꯈꯠꯄ ꯑꯗꯨꯒ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯂꯩꯔꯕꯅꯦꯕ ꯑꯗꯨꯗꯨꯅ ꯃꯥ ꯀꯔꯥꯏ ꯆꯠꯈ꯭ꯔꯤꯖꯥꯠꯅꯣ ꯀꯣꯏꯊꯤ ꯊꯤꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯑꯗꯨꯕꯨ ꯑꯗꯨ ꯃꯇꯝꯗꯨꯗ ꯃꯥꯅ ꯈꯜꯂꯛꯈꯤꯕ ꯑꯣ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯁꯦꯀꯦꯟ ꯐ꯭ꯂꯣꯔꯗ ꯂꯩꯔꯝꯃꯅꯤ ꯁꯤꯅꯤ ꯉꯁꯥꯏꯁꯨ ꯑꯉꯥꯡꯗꯣ ꯑꯩꯈꯣꯏꯒꯤ ꯁꯦꯀꯦꯟꯗꯅꯤ ꯀꯞꯄꯒ ꯂꯩꯈꯤꯕꯗꯣ ꯈꯅ ꯃꯥꯁꯦ ꯃꯊꯛꯇ ꯀꯥꯔꯛꯈꯤꯕ ꯑꯗꯨꯒ ꯆꯦꯛ ꯇꯧꯕ ꯍꯦꯛ ꯍꯧꯔꯛꯄꯒ ꯍꯟꯗꯛꯇꯤ ꯀꯞꯄꯒꯤ ꯃꯈꯣꯟ ꯇꯥꯈꯤꯗ꯭ꯔꯤ ꯃꯥꯅ ꯀꯥꯔꯛꯄ ꯃꯇꯝꯗꯅꯤꯀꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯑꯣꯏꯅ ꯇꯥꯔꯛꯈꯤ ꯃꯗꯨꯗ ꯃꯁꯥꯗ ꯉꯛꯄ ꯆꯤꯡꯅꯕꯁꯨ ꯄꯣꯛꯇꯕ ꯅꯠꯇꯦꯕ ꯀꯅꯥꯒꯨꯝꯕꯅ ꯁꯥꯟꯅꯔꯤꯔꯥ ꯀꯩꯅꯣꯝꯃꯗꯤ ꯇꯧꯔꯦ ꯁ꯭ꯀꯨꯜꯁꯤꯗꯕꯨ ꯀꯅꯥꯃꯨꯛ ꯂꯩꯍꯧꯗꯣꯏꯅꯣ ꯂꯩꯕꯁꯨ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯒꯤ ꯁꯤꯗ ꯃꯤ ꯑꯃ ꯂꯩꯕꯒꯨꯝꯗꯤ ꯐꯥꯎꯍꯜꯂꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯀ꯭ꯂꯥꯁꯁꯤꯡꯗꯣ 1 by 1 ꯂꯣꯏꯅ ꯆꯦꯛ ꯇꯧꯕ ꯂꯥꯛꯏꯅꯦ ꯑꯗꯣ ꯃꯥ ꯌꯥꯝꯅ ꯀꯤꯔꯨꯕ ꯈꯣꯠꯂꯨꯕꯗꯤ ꯃꯉꯣꯟꯗ ꯃꯇꯝꯗꯨꯗꯗꯤ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯔꯣꯏꯕꯗ ꯀꯥ ꯑꯃꯈꯛ ꯉꯥꯏꯔꯛꯑꯦꯀꯣ ꯃꯗꯨꯗꯤ ꯅꯨꯄꯥꯒꯤ ꯇꯣꯏꯂꯦꯠꯇꯨꯅꯦ ꯆꯪꯉꯒ ꯌꯦꯡꯉꯦ ꯀꯥꯆꯤꯟ ꯀꯣꯌꯥ ꯍꯥꯡꯗꯨꯅ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯑꯃꯨꯛꯁꯨ ꯈꯟꯖꯩ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯂ ꯍꯥꯏꯅ ꯅꯠꯇ꯭ꯔꯒꯅ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯁꯥꯟꯅꯔꯤꯔꯥꯅ ꯈꯜꯂꯛꯏ ꯃꯃꯥꯏ ꯂꯩꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯆꯍꯤ 5-6ꯀꯤ ꯅꯨꯄꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯈꯤ ꯃꯁꯛ ꯎꯗꯦ ꯃꯁꯥꯗꯨ ꯂꯩ ꯍꯥꯏꯕ ꯎꯕ ꯈꯛꯇꯅꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗꯨꯁꯨ ꯃꯪꯒꯨꯝꯕꯅꯤ ꯃꯔꯝꯗꯤ ꯂꯦꯞꯄꯤꯕ ꯃꯤꯁꯛꯇꯣ ꯃꯀꯣꯛ ꯌꯥꯎꯗꯦ ꯁꯣꯛꯏ ꯏ ꯊꯣꯛꯏ ꯍꯥꯏꯕꯗꯤ ꯈꯪꯉꯤ ꯃꯀꯣꯛ ꯌꯥꯎꯗꯅ ꯎꯔꯤꯗꯨꯗꯒꯤ ꯑꯃꯨꯛꯀꯁꯨ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯤ ꯀꯗꯥꯏꯗꯒꯤꯅꯣ ꯈꯪꯖꯗꯦꯕ ꯃꯇꯝꯗꯨꯗ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯗꯨꯝ ꯃꯍꯥꯛ ꯒ꯭ꯌꯥꯟꯗꯣ ꯑꯩꯈꯣꯏꯒꯤ ꯃꯥꯡꯉꯒ ꯍꯥꯏꯊꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯥ ꯃꯤꯀꯞ ꯊꯣꯛꯂꯛꯈꯤ ꯁ꯭ꯀꯨꯜꯗꯨꯒꯤ ꯕꯣꯏ ꯇꯣꯏꯂꯦꯠꯇꯨꯃꯛꯇꯗ ꯃꯍꯥꯛ ꯃꯃꯤꯠ ꯄꯥꯡꯈꯤ ꯅꯨꯃꯤꯠꯇꯨꯁꯨ ꯁꯨꯇꯤ ꯑꯣꯏꯕꯅ ꯀꯅꯥꯁꯨ ꯃꯥꯕꯨ ꯍꯧꯒꯠꯄꯤꯔꯨꯗꯦ ꯔꯥꯖ ꯃꯃꯤꯠ ꯍꯦꯛ ꯄꯥꯡꯕꯒ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯁꯛꯈꯪꯅꯈꯤꯕ ꯋꯥꯠꯆꯃꯦꯟ ꯃꯅꯥꯛꯇ ꯃꯥꯁꯦ ꯂꯥꯛꯑꯦꯕ ꯌꯥꯝ ꯊꯨꯅ ꯑꯗꯨꯒ ꯃꯥꯅ ꯋꯥꯔꯤꯁꯦ ꯂꯣꯏꯅ ꯇꯝꯃꯦ ꯁꯨꯃꯥꯏ ꯊꯣꯛꯈꯤꯕꯅꯤ ꯁꯨꯃꯥꯏ ꯇꯧꯕꯅꯤ ꯉꯔꯥꯡ ꯑꯩ ꯁꯨꯃꯥꯏ ꯇꯧꯕꯗꯩ ꯋꯥꯟꯊꯔ ꯂꯩꯔꯝꯃꯦ ꯉꯁꯤ ꯃꯤꯀꯞ ꯊꯣꯛꯏ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯊꯣꯛꯈꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯂꯣꯏꯅ ꯇꯝꯃꯦ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗꯨꯗꯅꯤꯀꯣ ꯃꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞꯇꯨꯅ ꯑꯩꯈꯣꯏꯒꯤ ꯉꯛꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯍꯥꯏꯔꯛꯈꯤꯕꯅꯦꯕ ꯅꯉꯣꯟꯗꯗꯤ ꯀꯅꯥꯅ ꯑꯍꯤꯡꯗꯨꯗ ꯃꯐꯝꯗꯨꯗ ꯆꯠꯂꯨ ꯍꯥꯏꯒꯦ ꯍꯥꯏꯗꯅ ꯃꯈꯥꯁꯨ ꯇꯥꯔꯛꯏ ꯃꯐꯝꯗꯨꯗ ꯆꯪꯕꯁꯦ ꯑꯗꯨꯁꯨ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯄꯨꯡꯊꯤꯡ ꯈꯪꯗꯕ꯭ꯔꯥ ꯀꯔꯤ ꯇꯧꯕꯒꯤ ꯆꯪꯉꯤꯅꯣ ꯍꯥꯏꯗꯅ ꯍꯪꯂꯛꯈꯤ ꯔꯥꯖꯅ ꯃꯐꯝꯗꯨꯗ ꯆꯪ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ ꯑꯉꯥꯡꯗꯨꯕꯨ ꯀꯅꯥꯅꯣꯅ ꯍꯪꯈꯤ ꯃꯗꯨꯗ ꯃꯥꯒꯤ ꯃꯔꯨꯞꯅ ꯋꯥꯔꯤ ꯂꯤꯔꯛꯈꯤ 1925ꯀꯤ ꯃꯇꯝꯗ ꯑꯉꯥꯡ ꯆꯍꯤ 5-6 ꯁꯨꯕ ꯑꯃ ꯇꯝꯂꯝꯃꯤ ꯃꯥꯒꯤ ꯃꯤꯡꯅ ꯏꯊꯦꯟ ꯀꯧꯏ ꯃꯥꯒꯤ ꯃꯄꯥ ꯑꯆꯧꯕ ꯊꯕꯛ ꯇꯧꯏ ꯑꯗꯨꯅ ꯃꯥꯒꯤ ꯌꯦꯛꯅꯕꯁꯨ ꯂꯩꯔꯛꯈꯤ ꯐꯠꯇꯕ ꯃꯤꯑꯣꯏꯁꯤꯡ ꯍꯥꯏꯖꯒꯦ ꯃꯈꯣꯏꯅ ꯃꯤꯁꯛꯁꯤꯒꯤ ꯃꯆꯥꯅꯨꯄꯥ ꯏꯊꯦꯟꯁꯤ ꯁ꯭ꯀꯨꯜꯁꯤꯗ ꯃꯍꯩ ꯇꯝꯃꯦ ꯍꯥꯏꯕ ꯈꯪꯉꯦꯕ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯤꯕ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯥꯗꯨꯒꯤ ꯆꯥꯟꯁ ꯂꯧꯔꯒ ꯃꯈꯣꯏ ꯁ꯭ꯀꯨꯜꯗꯨꯗ ꯅꯣꯡꯃ ꯂꯣꯟꯅ ꯆꯪꯂꯛꯈꯤ ꯂꯣꯏꯅꯅ ꯑꯉꯥꯡꯗꯨꯕꯨꯁꯨ ꯊꯤꯔꯛꯈꯤ ꯑꯗꯨꯕꯨ ꯀꯥꯏꯅꯊꯪꯗ ꯋꯥꯁꯔꯨꯝꯗ
ꯊꯦꯡꯅꯕꯗꯒꯤꯗꯤ ꯑꯉꯥꯡꯗꯨ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯃꯉꯛꯇꯨ ꯀꯛꯑꯒ ꯍꯥꯠꯂꯝꯕꯅꯦꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤ ꯍꯧꯔꯒ ꯉꯁꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯐꯝꯗꯨꯗ ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏꯅ ꯇꯤꯟꯗꯨꯅ ꯂꯩꯔꯤ ꯁ꯭ꯀꯨꯜꯗꯨꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯇꯣꯟꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯈꯨꯗꯨꯝ ꯆꯟꯗꯨꯅ ꯂꯩꯔꯛꯈꯤ ꯑꯃꯗꯤ ꯃꯌꯥꯝꯅꯁꯨ ꯁꯨꯝ ꯎꯕꯗ ꯃꯐꯝꯗꯨꯗ ꯄꯨꯡ 6 ꯍꯦꯟꯕꯗꯒꯤ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯒꯗꯕ ꯃꯤꯑꯣꯏ ꯑꯃꯇ ꯊꯥ ꯑꯃ ꯍꯦꯟꯅ ꯃꯐꯝꯗꯨꯗ ꯊꯕꯛ ꯇꯧꯔꯒ ꯂꯩꯇꯦ ꯍꯥꯏꯗꯤ ꯀꯤꯔꯒ ꯂꯣꯏꯅ ꯆꯦꯟꯅꯈꯤꯕꯗꯣ ꯈꯪꯗꯕꯅꯤꯅ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅ ꯈꯪꯉꯝꯗ꯭ꯔꯒꯁꯨ ꯈꯪꯉꯛꯑꯀꯥꯟꯗꯗꯤ ꯀꯤꯔ ꯂꯣꯏ ꯆꯦꯜꯂꯦꯗꯅ ꯊꯥ ꯐꯥꯗꯅ ꯆꯠꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯝꯅ ꯔꯥꯖꯁꯨ ꯇꯧꯔꯝꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇꯒꯤ ꯃꯥꯒꯤ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯗꯨꯅ ꯅꯨꯡꯗꯥꯡ ꯇꯥꯗ꯭ꯔꯤꯉꯩ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈꯤ ꯃꯐꯝꯗꯨꯒꯤ ꯋꯥꯠꯆꯃꯦꯟ ꯄꯤꯌꯣꯟ ꯈꯛ ꯅꯠꯇꯅ ꯁꯥꯇ꯭ꯔꯁꯤꯡꯗꯨꯅꯁꯨ ꯃꯔꯛ ꯃꯔꯛꯇ ꯀ꯭ꯂꯥꯁ ꯇꯧꯅꯔꯤꯉꯩ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯑꯈꯟꯅꯕ ꯑꯉꯥꯡ ꯈꯔꯗꯤ ꯂꯝꯕꯤꯗꯨꯗꯒꯤ ꯑꯉꯥꯡ ꯀꯞꯄꯒꯤ ꯃꯈꯣꯜ ꯊꯥꯔꯛꯄ ꯌꯥꯎꯋꯤ ꯀꯥꯏꯅ ꯍꯥꯏꯅꯕꯁꯨ ꯂꯩꯔꯤ ꯃꯁꯥꯅ ꯇꯥꯕꯅꯤ ꯑꯍꯤꯡꯗ ꯆꯪꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯤꯡꯉꯕꯁꯨ ꯑꯍꯤꯡ ꯈꯛ ꯅꯠꯇꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜꯁꯨ ꯊꯤꯡꯐꯝ ꯊꯣꯛꯄꯅꯦ ꯃꯔꯝꯗꯤ ꯃꯌꯥꯝꯅ ꯊꯥꯖꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯅꯕ ꯃꯐꯝꯅꯦꯕ ꯍꯥꯏꯅꯔꯤꯕꯁꯦ ꯀꯩꯅꯣꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯝꯅꯗꯕꯅꯦꯕ ꯃꯈꯣꯏ ꯑꯍꯤꯡ ꯍꯥꯏꯕ ꯑꯌꯨꯛ ꯍꯥꯏꯕ ꯑꯃ ꯂꯩꯇꯕꯅꯦꯕ ꯃꯣꯏꯗꯤ ꯃꯈꯣꯏ ꯈꯔ ꯈꯛ ꯅꯝꯅꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯤꯕ ꯃꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯥꯔꯇꯤꯀꯜ ꯀꯌꯥꯗ ꯍꯥꯏꯔꯤꯕ ꯕꯣꯏꯁ ꯁ꯭ꯀꯨꯜꯁꯦ ꯃꯁꯦ ꯍꯣꯟꯇꯦꯠ ꯑꯣꯏ ꯍꯥꯏꯕ ꯃꯁꯤꯡ ꯊꯤꯡꯉꯝꯗ꯭ꯔꯕꯅꯦꯕ ꯃꯁꯤꯅꯤ ꯉꯁꯤꯒꯤ ꯋꯥꯔꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯗꯣ ꯁ꯭ꯀꯨꯜꯗꯣ ꯍꯦꯛꯇ ꯇꯣꯛꯊꯣꯛꯄ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯇꯝꯅꯩꯌꯦꯅ ꯈꯪꯉꯗꯤ ꯑꯉꯥꯡꯁꯤꯡꯗꯣ ꯁ꯭ꯀꯨꯜꯗ ꯂꯥꯛꯄꯗ ꯀꯤꯗꯣꯏꯅꯤꯀꯣ ꯑꯗꯣ ꯀꯤꯗꯅꯕ ꯀꯩ ꯇꯧ ꯇꯥꯔꯦ ꯁ꯭ꯀꯨꯜꯗꯣ ꯑꯩꯈꯣꯏ ꯇꯣꯛꯊꯣꯛꯄꯒꯤ ꯃꯍꯨꯠꯇ ꯁ꯭ꯀꯨꯜꯁꯦ ꯂꯣꯏꯁꯤꯟꯈꯤꯕꯒꯤ ꯃꯍꯨꯠꯇ ꯀꯩꯗꯧ ꯇꯥꯔꯦ ꯑꯗꯨꯗꯤ ꯃꯐꯝꯗꯨꯗ ꯇꯝꯅꯔꯦ ꯍꯥꯏꯔꯗꯤ ꯍꯧꯖꯤꯛ ꯃꯥꯏꯕ ꯃꯥꯏꯕꯤ ꯃꯌꯥꯝ ꯑꯃ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕ ꯑꯗꯨ ꯑꯗꯥ ꯇꯧꯕ ꯇꯥꯟꯇ꯭ꯔꯤꯛ ꯅꯨꯡꯇ꯭ꯔꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯇꯥꯟꯅꯔꯒ ꯌꯦꯡꯊꯣꯛꯄ ꯀꯩꯗꯧꯒꯦ ꯁꯤꯅꯦꯗ ꯑꯩ ꯍꯥꯏꯗꯤ ꯑꯗꯣ ꯇꯁꯦꯡꯅ ꯌꯦꯡꯊꯣꯛꯑꯒꯅ ꯑꯃꯨꯛ ꯐꯗꯣꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯖꯜꯂꯛꯇꯣꯔꯤꯕ꯭ꯔꯥ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯀꯣꯟꯅ ꯈꯪꯖꯔꯛꯑꯅꯤꯗꯅ ꯑꯗꯣ ꯁꯨꯝꯕꯁꯤꯗꯤ ꯂꯩꯌꯦꯅ ꯈꯪꯕ ꯃꯐꯝꯁꯤꯗꯤ ꯑꯩꯈꯣꯏꯅ ꯌꯦꯡꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯐꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯁ꯭ꯀꯨꯜ ꯑꯃ ꯂꯩꯔꯒꯗꯤ ꯑꯉꯥꯡ ꯃꯌꯥꯝ ꯑꯃ ꯇꯝꯕ ꯂꯥꯛꯀꯅꯤ ꯑꯗꯣ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯇꯝꯕ ꯂꯥꯛꯀꯗꯣꯏꯁꯦ ꯃꯈꯣꯏ ꯕꯤꯖꯤꯅꯦꯁꯅꯦꯕ ꯃꯣꯏꯅ ꯇꯧꯔꯤꯗꯣ ꯑꯉꯥꯡꯁꯤꯡꯗꯣ ꯀꯤꯗꯅ ꯂꯥꯛꯇ꯭ꯔꯒꯗꯤ ꯀꯅꯥ ꯇꯝ ꯂꯥꯛꯇꯣꯔꯤꯒꯦꯕ ꯋꯥꯔꯤ ꯍꯥꯏꯕꯁꯤꯅꯤ ꯑꯗꯣ ꯁꯤꯒꯨꯝꯂꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯇꯥꯕꯤꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯤ ꯆꯪꯕꯤꯗꯨꯅ ꯋꯥꯔꯤ ꯑꯅꯧ ꯑꯅꯧ ꯊꯥꯒꯠꯂꯛꯄ ꯉꯥꯏꯗꯨꯅ ꯂꯩꯕꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤ ꯃꯊꯪꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯋꯥꯔꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯄꯨꯟꯅ ꯊꯦꯡꯅꯔꯁꯤ ꯌꯥꯏꯐꯔꯦ